Ministry of Road Transport and Highways na loukhtlakpa chaokhat thourang sharuk ama oina Manipur National Highway Project yankai approve Toukhre. Pau asina high project ase Manipur National Highway gi kilometer lising amaga kuntaruk sangba saruk ta pahet kadabani. Approve Toukhre National Highway Project yankai asigi manungda nifugamari de Manipur gi chingi district singi manung channel laiba kilometer chamapan sumna ani sangba National Highway gi saruk singda pahet kadabani. Chingi district singda laiba kilometer cham gukut manga sangba National Highway gi saruk ta pahet kiba project ni pande mapung fana loishinkhre aduga lupa crore lising taraga nithoi changna paket pa kilometer charget ka hufutara taret sangba project kontraga tarukte hauzik loishinna ba khumang chawsidakli ministry gi annual plan Inglising ani shum da kunmari kunmanga da so kilometer marifutara da pakakandaba lupa crore lising amaga chahum gi yankhai gi national highway project ani yawge masigi mathakta central road and infrastructure fund gi makhada Manipur lengakna Thagat kiba proposal chamaga taraga mathoi gi manungda ministry na project yankhai tareta priority basis ta approval pirakibne masida project approval ge balance of supply BOS ratio ase mapan dasmik nipan amata hengatne hengalakliba ratio asina chingi state marida permissible ratio dake hengale haina pau asina makhat tari